ताबीरिब ख्वाई पुमनमकपु चैनल सिन अहानबमक्तदा इकाई खुमनबो चरी ngasisu mausagum mayamge awa pothabada ngaihaktu oirabsu mating pangjaboina mitchina toina khatpa sinbana toina nokpa haiba wari amagi ahanba saruk puduna laksari wari si mayam pun hamuk taminarasi mamangaida bonamada sa usek marang kaina leirami makoi pumnamak yamna nungaina magi machinjak marang kaina phangduna nungaina leirami maduda yong amana nongma sum chathorakpada khairoi haiba sa adu thengnari khairoi bu hek ubada yong aduna hanglakhi ibe man hakti kadai da satkadori bano khairoi aduna tada ai hak ai khoi gi khairoi jat tinaba kharadang unajaruge tawjabani hek hairei khairoi gi wadu targa yong aduna na khoi gi jat tinaba khairoi natrabadi ai khoi gadi wari sanaba yadabra kari wabu tanagadori bano yongi wadu targa khairoi aduna kari wa thoidokpa nati aigi isanupi le shabi ama leiribadu mabu pamjaba kharana mapa mama tharaktuna mabu makogi mamu oijage hairi madudaina ai khogi ahan singda wafam madugi maramda tana jaruge tawbani hek haire khairoi adugi wadu taraga yong aduna ibe magi nachanupi ni haiba adu oirabadi ibungsu aigi sanupa atomba adugi mawoiba yaba karamba laisabi leiribagi yenge haiduna chathorakpani ibe magi nacha ningon oirabadi masak phajaramgani amukta yengjaba yagadra aidi atopa amamu yengludrabasu ibe mana sanbirabadi nacha ningon adu aigi imo oijarage pinabiyu khairoi nupi aduna yong aduna hairiba wafam adu nokningba phawi adubu yong aduna thawoide khankhini khanduna tamo aigi isabu namo oibige haibiriba adubu kari wakhanda namo oibininglibano tamo khoi gadi sinjak pudi tinarabasu mioi mitawdi tinadi aduna hayeng laiminabada akaiba oiganida wadu taraga yong aduna kari wanoi biema jiba singdi nungunung sinarabadi taibang migi yumda hui haudongna laiduna makoina sariba pumnamak shaminaduna lairiba adubu nangbu khangdabra wadu taraga khairoi nupi aduna magi wasidi nanthokpa lugadori mataw karam tawraga jatinadaba magi machada aigi isa pigadori bano khanduna lairingaida lamhui ama hek lai lamhui aduna nakhoi ani na ngangnariba adubu aibu taba yadabra halaklabada khairoi aduna ho tada yong asina aigi isanupi adu magi mama oijagi piu hairi maduda aina tadaga aikhoiga chinjak tinarabasu haksangi mawongdi manadi aduna hayeng nungairak asum hainaramlibani hairei khairoi gi wadu targa lamui aduna ngangariba wafam adu khanglabada nokningbasu phawi adubu nokpati noktana asumna hairei ibema adu oirabadi hayeng asi aikhoigi marup yonggi machani pa adu aikhoina puduna laklage makhoi angang basendu amuktang unhan khisi karigumba angang anina yana jaba tarabadi haksangi phibam khenarabasu thoina akaiba leiti aikhoi puna bona sida lairiba ngaktani akaiba thoina leiroi hairakhi lamoigi wadu taraga khairoi nupi aduna sumna hairei tada pandina haibiriba nungbu nungsinarabadi jat manadrabasu yai hairabanina phare hayeng asi tadasu yauna angang nupi machadu puduna lengbirau ai hak isa nupi aduga loinana leijaramlage yong aduna khali aigi marup lamhui asi kayada singkhrabano aina haibadadi khairoi mama asina ningai tawribani aduga lamhui tauna haibadadi khairoi asi yaribani khanduna mamon yamna nungaire aduga lamhui yengladuna yong aduna marup hayeng asidi isagi imau haiba satpa sida marup su yaubidaba yadre khairoi haiba asi aina khwaidagi hena pamjai yonggi wadu targa lamhuina hanglakhi marupna kari wakhan tawduna
ꯈꯩꯔꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅ ꯅꯤꯡꯂꯤꯕꯅꯣ? ꯌꯣꯡ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯔꯨꯞ, ꯑꯩꯅ ꯈꯩꯔꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯖꯥꯠ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯎꯗ ꯍꯩꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯈꯩꯔꯣꯏꯒꯤ ꯅꯤꯡꯉꯣꯜꯕꯨ ꯏꯃꯧ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯏꯁꯨꯁꯤꯡ ꯑꯗꯨ ꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝ ꯈꯟꯕꯗꯒꯤ ꯑꯩꯅ ꯈꯩꯔꯣꯏꯒꯤ ꯅꯤꯡꯉꯣꯜꯕꯨ ꯏꯃꯧ ꯑꯣꯏꯅꯤꯡꯂꯤꯕꯅꯤ꯫ ꯂꯝꯍꯨꯏꯅ ꯋꯥꯗꯨ ꯇꯥꯔꯒ, ꯐꯔꯦ, ꯍꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯪꯂꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯅ ꯋꯥꯗꯨ ꯇꯥꯔꯒ, ꯃꯔꯨꯞ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯄꯥꯝꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯊꯣꯛꯍꯟꯗꯕ ꯌꯥꯗꯦ꯫ ꯂꯝꯍꯨꯏꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯏꯆꯥꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯎꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯟꯅꯍꯧꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯣꯡ ꯑꯗꯨꯅ, ꯍꯣꯏꯅꯦ, ꯃꯔꯨꯞ, ꯅꯪꯅꯁꯨ ꯅꯆꯥꯒꯤ ꯐꯒꯗꯧꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕꯤꯍꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯩꯔꯣꯏ ꯃꯃꯥ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯍꯌꯦꯡꯒꯤꯗꯃꯛ ꯕꯤꯗꯥꯏ ꯇꯧꯔꯗꯨꯅ ꯌꯣꯡꯒꯤ ꯂꯩꯐꯝꯗ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯌꯦꯡꯂꯗꯨꯅ, ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯑꯁꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯝꯍꯨꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯩꯔꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯃꯧ ꯍꯥꯏꯔꯨꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯅꯪꯒ ꯇꯥꯟꯅꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯇꯥꯟꯅꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯒ ꯌꯣꯡ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯂꯝꯍꯨꯏꯒꯤ ꯆꯥꯕ ꯌꯥꯕ ꯑꯍꯥꯎꯕ ꯎꯍꯩ ꯍꯦꯛꯄ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯌꯣꯡ ꯃꯆꯥ ꯑꯗꯨꯗ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯌꯦꯡ ꯑꯁꯤ ꯈꯩꯔꯣꯏ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯄꯥꯝꯅꯕ, ꯅꯨꯡꯁꯤꯅꯕ ꯅꯃꯤꯠ ꯃꯤꯁꯤ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯃꯤꯁꯤ ꯈꯠꯀꯗꯧꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯆꯤꯟꯕꯥꯟ ꯑꯗꯨ ꯅꯣꯛꯄꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯌꯣꯡ ꯃꯆꯥ ꯑꯗꯨꯅ, ꯄꯥꯕꯨꯡ, ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯝꯍꯨꯏꯅ, ꯃꯤꯁꯤ ꯈꯠꯄ ꯅꯣꯛꯐꯦꯠ ꯇꯧꯕ ꯇꯝꯅꯔꯤꯉꯩꯗ ꯌꯣꯡ ꯃꯄꯥ ꯑꯗꯨ ꯍꯩ ꯄꯨꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯌꯣꯡ ꯑꯗꯨꯅ, ꯃꯔꯨꯞ, ꯀꯔꯤ ꯇꯥꯅꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯂꯝꯍꯨꯏꯅ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦꯗ, ꯀꯩꯅꯥ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯏꯆꯥꯅꯤꯄꯥ ꯑꯁꯤꯅ ꯃꯃꯤꯠ ꯃꯤꯁꯤ ꯑꯗꯨ ꯈꯠꯆꯤꯜꯂꯨ, ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯃꯥꯅ ꯍꯩꯇꯕꯗꯒꯤ ꯑꯩꯉꯣꯟꯗ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯃꯄꯥ ꯑꯗꯨꯅ ꯃꯤꯁꯤ ꯈꯠꯄ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕ, ꯅꯣꯛꯐꯦꯠ ꯇꯧꯕꯁꯨ ꯈꯪꯗ꯭ꯔꯤꯕ, ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯃꯤꯁꯤ ꯈꯠꯄ ꯅꯣꯛꯐꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯛꯄꯗ ꯌꯦꯡꯂꯤꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯌꯣꯡ ꯃꯄꯥꯒꯤ ꯄꯤꯁꯨꯝ ꯑꯗꯨꯅ ꯈꯠꯂꯤꯕ ꯃꯤꯁꯤ ꯑꯃꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯃꯌꯥꯁꯤꯡ ꯑꯗꯨ ꯎꯔꯒ ꯂꯝꯍꯨꯏꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯋꯥꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ, ꯑꯗꯨꯒ ꯅꯆꯥꯅꯤꯄꯥ ꯑꯁꯤꯗꯤ ꯍꯥꯏꯕꯗ ꯄꯥꯛ ꯈꯪꯖꯤꯟꯕ ꯉꯝꯗꯦ꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯣꯡ ꯑꯗꯨꯅ, ꯍꯣꯏꯅꯦ ꯃꯔꯨꯞ, ꯏꯆꯥ ꯑꯁꯤ ꯃꯄꯥ ꯑꯩꯍꯥꯛꯀꯤ ꯃꯣꯠ ꯂꯧꯔꯕꯗꯤ ꯐꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯃꯥꯒꯤ ꯃꯣꯠ ꯂꯧꯏ, ꯑꯗꯨꯅ ꯄꯪꯂꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯂꯝꯍꯨꯏꯅ, ꯃꯔꯨꯞ, ꯅꯨꯄꯤ ꯑꯄꯪꯕ ꯂꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯩꯗꯤ ꯅꯆꯟ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯉꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯆꯥꯃꯤꯟꯅꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯃꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯩ꯫ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯏꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯏꯄꯨꯛ ꯀꯌꯥ ꯊꯟꯗꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯏꯆꯥꯅꯤꯄꯥ ꯑꯁꯤꯗꯤ ꯃꯃꯥꯒꯤ ꯃꯣꯠ ꯂꯧꯗꯨꯅ ꯈꯔ ꯄꯪꯉꯤ, ꯑꯗꯨꯅ ꯏꯇꯥꯎꯅ ꯅꯁꯥ ꯐꯔꯤꯕꯅꯤ꯫ ꯌꯣꯡ ꯑꯗꯨꯅ ꯂꯝꯍꯨꯏꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯥꯅ ꯅꯤꯡꯊꯤꯅ ꯚꯥꯞ ꯇꯥꯕ ꯉꯝꯗꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯐꯠꯇꯕꯤꯅꯤ, ꯑꯄꯪꯕꯤꯅꯤ ꯈꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯣꯡ ꯑꯃꯣꯝ ꯑꯗꯨꯅ ꯐꯖꯈ꯭ꯔꯕ ꯍꯩ ꯑꯃꯨꯟꯕ ꯈꯔ ꯄꯨꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯄꯨꯖꯔꯛꯇꯨꯅ ꯍꯦꯛ ꯂꯥꯛꯏ꯫ ꯃꯗꯨ ꯎꯔꯒ ꯌꯣꯡ ꯂꯥꯕ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯣꯡ ꯑꯃꯣꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯍꯦ ꯑꯄꯪꯕꯤ, ꯂꯝꯍꯦꯟꯕꯤ, ꯅꯍꯥꯛ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯩꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯁꯤ ꯄꯪꯈ꯭ꯔꯦꯗ꯫ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯍꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯒ ꯏꯇꯥꯎ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯕꯗꯤ ꯐꯩꯗꯅ꯫ ꯌꯦꯡꯉꯨ, ꯏꯇꯥꯎ ꯑꯁꯤꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯗꯦ, ꯆꯥꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯆꯥꯔꯒ
mabuk thallaba matungda aremba potsing adu puthokduna makhoi mayamga chaminai hairiba kaya da singhraba nupino mahaki matau tamjau adu oirabadi nahaksu asingbi nupigi marakta tingadoribani hek hairi yonga momdu haifet ikairap tongna haijarakhi aidi apangbi oibana adum tawi haibadi khangjadi aduna ibungogi marup asi yumda lakpirambaduda aina pujarakpa hai khara asi ibungoga luna tinajaba marupka puna chanaba khanjaduna pujarakpani hek khumi maduda lamhui aduna makhoi ani saunana bangangluba wafam adu mahak ikaiba phangle aduna lamhuina ibe mai hakti thoina hai sajaningdi wadabu nubi oibina khoidi khara section gadabani hairubagi wafamni hek hairi lamhuina ikai khibadagi makhoi ani si karamna kaina hangani khanba horakle nonga labada lamhui adu laktuna khairoi gi mayumda sanaba yong amasung machani pa adu puraduna lakle matamaduda khairoi mama aduda lamhuina ibema maruki machani pa aduni mabu puduna najai be maga amuktang sakhangan si haibaduda laksari bani hairakhi lamhui gi wadu taraga khairoi mama aduna machano pi yenglaga ibema imana haibani pa adu lakli aduna amuktang thoraktuna wari watai sanau hek hairi mama adugi wadu taraga yong machana ngarang mapa aduna sumna tawgadabani haiduna misi khatpa amadi nokpa tamkhiba adu khairoi le sabi adu tholakpaga phamina aduna leirabada yong machana misi adu pakhata khachele aduga nokphet tawribani haiduna maya khigatuna nokphet tawba horakle magi mawong adu uraga khairoi le sabi du kibina loire karini pano mana ibu nungsibo irabadi ningthina wari sagadabani maduri natana maya ikhi khigatuna mamit anisna pangkhapta khaptuna tawriba sibu kidum kijai hairam laga uda khairoi le sabi du kakhat khre maduda yong pakhang asina sauduna nangumana aigumada hoi mai kari haidana tumina uda ka khibadi nangna aingondagi uda hena haibasu natana haiduna yong pakhang ududa tap tap paiduna khairoi tana khre tana tana na mahaki misi khatpa adudi tokti khairoi le sabi duna wangkhraba upambi aduda kakhatlaba phauba yongna tanarakpa duda khairoi aduna upambi adugi makhongda siri siri sitharakhi asumna khairoi na u aduda ahum mariraktang hando hanjan tawbada yong adu wabana loire mahakna khali masigi dupi asi aina lawba yaba nati hayeng aikhoi ani laiminaba matamda aina mabu warakpa ngamba nati aduna aihak amuk hana mabu lawnaba honararoi khanduna ukhongda kumtharaga khairoi le sabi aduda munna yenglaga mapana takpa misi khatpa adu tawraga nokphet tawraga yenglakpa adu khairoi le sabi ni yenglaga hena kiraduna khairoi le sabi du utona ka khibadagi amuk hana kumtharaktre makhoi anigi matau adu yengliba makhoi ohumdu nokning mana khangba ngamdaduna hauna nokthora yong pakhang adudi shaw khibana amuk yenglamdana satkre lamhui aduna khali kari thoi apangba yong nangna nangi jati tenaba sunatana megi masala shabibu namo oiningba sari khanduna lai matamasida yong aduna aigi isana khairoi le shabi asibu tanaba ngamdaduna sauduna satkribani aduna di magi masal lamhenbi asi amu hana imo woi khraroi khanduna yong ni paru sauduna khairoi gi mahum oiriba u pambedu thudekna bakana honaragle maduda lamhui aduna marup kari tawribano marupna tawbiriba adubu hairak labada yong aduna hairakhi marup aina pamjaba imo phangdrabasu u pambi asi uhai khara yamna panba mana masasing asi thudik piramge tawbani khumlakhi yongi wadu targa lamhoi aduna nokning ba khangba wana hairakhi marumna amuk wana u pambidugi masa thudik ludrabasu yening tha laklaga maranai uhai panjarakani marup akan mana u pambidu thudik tuna mangan biba pamui hairakhi lamoi gi wadu taraga thudek pa ngamdraba yong aduna hairakhi marupna khamdrabadi u pambi asi
maru phuktuna thanamge khallure haiduna yong adu udagi handolaga phamduna ubu yengduna leiriba adugi mawong adu uraga lamhui aduna nokladuna marup chalasi asigumba bebhar leitaba nupi amu hana namau oige haina khaluganu hairakhi yong aduna marup magi macha nupi lamhenbi asigi mamangda yong leisabi phajabi ama imau oina hainaraga luhongbiraga loire hek hairakhi Masani pa yong pakhang adu sauningbaga wabaga loinana mahak bon adu samduna lakpada yong phajakhrabi leisabi khara haibong hektuna chaduna leirami yong leisabi sing aduna yong pakhang adu uraga hairakhi ho tada nahakpu kadai da chalubano aikhoine hekliba haibong asi samina kisi hek hairakhi wadu taraga yong pakhangna ibe makhoi wana wariba nakhoina hairiba adudum yamna phaba wani hairaga yong leisabi sing aduna leiriba mapham aduda sangsinduna phaminaduna haibong ahekpa sing adu saminare maduda yong leisabi sing aduna tadana chalubadubu kadaidano kari thabak chaluribano aikhoida haidokpa yadaba ware hek hairakhi maduda yong pakhang aduna isi sina nokladuna ibe makhoi dambada ikai bawani da tamningdre hek hairakhi maduda mina tamningdaba wafamna taningba heli haibaduni leisabi sing aduna kanna tambiyu haijalaglabada yong pakhangna sitha nokladuna ibe makhoi tambada ikai bawani da hairaga hanna thokhibado ningsinglaga nokli aduga somna hairakhi ibe masingna taninglabani na tamlage taro aikhoigi pabungna mamau oinabani haiduna mamau ama hainaba aduda pabunggi marup lamoi aduna hayengdi nangi pabungna nangi damak hainariba nupi adugi manakta aikhoi hum satkadobani nakhoi angang masen amuktang hana wari sanakho haiduna ngasi asi aikhoi hum mafam aduda chalami pabung lamoi aduna ibungo nangna nupi adubu hek ubaga mangonda munne yenglaga misi adu hanna khachilu aduga sinban aduna nokphet tau haina takpadagi aina mabu ubada lamoina takpa adugum taure maduda nupi adu aibu kibadagi utonda chenkhatkhrei madu ubada ai hak shauduna mabu phage tanare mana ukhongda thuna sithaduna amukum thakhrei aisu tanare mahak utona amuk chenkhatkhrei asumna hanna taurabada ai hak yamna ware ai hak shauduna mangonda munna yenglaga misi khachilamlaga pabung lamhuina takpiba nokphet haibadu natabida kanna noklaga lakpada nakhoiga thengnariba sini wadu taraga yong leisabi sing aduna kari leisabino mina nungsiduna misi khalaga kiduna cheliba leisabi adu angaubi oramgani hek hairai aduga amana amu hairakhi tadana uda tanaba phangde hairibi yong leisabi adubu kaya yamna tadadagi hena uda haibino wadu taraga yong pakhangna ibe masa aingondagidi onthongna uda haiba henkraba poni aduna aina hayeng leiminaduna saunaba thokpa matamda aina nupini haiduna mabu warakpa ngamjaba potnate khanduna aihak sauduna lagliba sini haina pau tami maduda yong leisabi amana tadana mangonda khaluba misi aduga nokphet tauruba aduga nasanobi aikhoida amukta taubiuba mahana sauribadu karina no khangjaningduna taubani maduda yong aduna hoide be makhoi ai sungaglibani phare aina taurubadu nakho yengduna kari soibage haibadu khanglasi haiduna leisabi sing adubu yenglaga yong pakhang aduna misi khatpa horakle aduga nokphet tauribani haiduna maya ka thoklaga nokphet taubugi mawong adu uli magi mawong adu yenglaga yong leisabi sing adu nokning bana khangba ngamlamdi makhoi pum namak nokpana khangba ngamdaduna uthakta chenkhatnakhre maduda yong pakhang aduna kana nokphet tauribani haiduna makhoi bu yengduna nokphet taubagi mawong adu uraga yong leisabi sing adu nokpa khangba ngamdabadagi uda pairiba makhut sing adu u paigani kauthoktuna laimai thakta tare makhoina
ꯇꯥꯗ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯌꯣꯡ ꯄꯥꯈꯪ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯤꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯑꯣꯡ ꯑꯣꯏꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯤꯆꯤ ꯑꯃꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯄ ꯇꯣꯛꯂꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯄ ꯇꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯅꯣꯛꯅ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯗꯒꯤ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯇꯧꯕ ꯑꯗꯨꯒ ꯅꯣꯛꯄꯅ ꯍꯥꯏꯐꯦꯠ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯇꯥꯗꯅ ꯎꯅꯔꯨꯕ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯂꯒꯅꯤ꯫ ꯇꯥꯗꯕꯨ ꯈꯪꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯗꯅ ꯍꯥꯏꯐꯦꯠ ꯅꯣꯛꯄꯗ ꯇꯥꯗꯒꯤ ꯁꯤꯟꯕꯥꯟꯒꯤ ꯌꯥꯔꯤꯁꯤꯡ ꯑꯗꯨꯅ ꯆꯤꯛꯀꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅ ꯀꯤꯗꯨꯅ ꯎꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯆꯠꯂꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯣꯡ ꯄꯥꯈꯪ ꯑꯗꯨꯅ, ꯏꯕꯦꯝꯃ ꯈꯣꯏ, ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯀꯅꯥꯅ ꯈꯪꯒꯅꯤ? ꯄꯥꯕꯨꯡꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯂꯝꯍꯨꯏ ꯑꯗꯨꯒꯅ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯋꯥꯗꯨ ꯌꯣꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯔꯒ, ꯇꯥꯗ, ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯂꯝꯍꯨꯏꯅꯤ꯫ ꯃꯥꯅ ꯇꯥꯗꯒꯤ ꯏꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯌꯥꯅꯗꯅꯕ ꯏꯅꯝꯃ ꯑꯗꯨꯅ ꯀꯤꯅꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯌꯣꯡ ꯄꯥꯈꯪ ꯑꯗꯨꯅ ꯂꯝꯍꯨꯏꯕꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯤ꯫ ꯏꯕꯦꯝꯃ ꯈꯣꯏ, ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯇꯧꯔꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯍꯜꯂꯨ꯫ ꯑꯁꯦꯡꯕ ꯑꯗꯨ ꯑꯩꯅ ꯈꯪꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯌꯣꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ, ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯕꯨꯡꯗ ꯇꯧꯔꯒꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯡ ꯄꯥꯈꯪ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯒ ꯃꯤꯆꯤ ꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯈꯔ ꯐꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯕꯥꯟꯁꯤꯡ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯃꯗꯤ ꯃꯤꯆꯤꯒ ꯂꯣꯏꯅꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯌꯣꯡ ꯄꯥꯈꯪ ꯑꯗꯨꯅ, ꯅꯈꯣꯏꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅꯕꯨ ꯃꯤꯕꯨ ꯀꯤꯍꯟꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯇꯣꯛꯇ꯭ꯔꯦ꯫ ꯃꯗꯨꯗ ꯌꯣꯡ ꯄꯥꯈꯪ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯐꯨꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯌꯥꯝꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝ ꯑꯣꯏꯕꯅꯤꯅ ꯑꯩꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯈꯟꯗꯨꯅ ꯌꯣꯡ ꯄꯥꯈꯪ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯣꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯍꯪꯒꯠꯄ ꯉꯝꯗꯅ ꯅꯣꯛꯅꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯇꯥꯗꯗꯨ ꯌꯥꯝꯅ ꯆꯝꯖꯕꯅꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯐꯠꯇꯕ ꯐꯤꯕꯝ ꯆꯥꯗꯕ ꯑꯁꯤ ꯇꯥꯛꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯏꯅꯝꯃ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯂꯒꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯌꯣꯡꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯉꯝꯕ ꯖꯤꯕ ꯊꯦꯡꯅꯕꯗ ꯃꯃꯤꯠ ꯃꯤꯆꯤ ꯈꯞꯄ ꯑꯃꯗꯤ ꯃꯌꯥ ꯈꯤꯒꯠꯄ ꯇꯧꯅꯔꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯌꯣꯡ ꯃꯄꯥ ꯑꯗꯨꯅ ꯈꯩꯔꯣꯏꯁꯤꯡꯅ ꯎꯁꯤꯠꯍꯧꯗꯕ ꯑꯗꯨꯗ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯣꯡꯕꯨ ꯍꯧꯔꯔꯦ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯂꯪꯐꯩ ꯆꯠꯇꯨꯅ ꯑꯍꯥꯎꯕ ꯃꯈꯜ ꯈꯔ ꯊꯤꯔꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯅ, ꯃꯔꯨꯞ, ꯂꯪꯐꯩ ꯆꯠꯇꯨꯅ ꯀꯔꯤ ꯑꯍꯥꯎꯕ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯑꯁꯤꯗ ꯑꯍꯥꯎꯕ ꯃꯈꯜ ꯁꯨꯅ ꯐꯪꯂꯤ꯫ ꯃꯁꯤ ꯅꯠꯇꯕ ꯀꯔꯝꯕ ꯑꯍꯥꯎꯕ ꯄꯣꯠ ꯂꯩꯔꯤꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯂꯝꯍꯨꯏꯅ, ꯃꯔꯨꯞ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯂꯪꯐꯩ ꯆꯠꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯍꯥꯎꯕ ꯀꯌꯥ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯞꯄꯨ ꯇꯥꯏꯕꯪ ꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕ ꯐꯪꯕꯤꯔꯕ꯭ꯔꯥ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯗꯤ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯗꯤ ꯊꯣꯡꯗꯨꯅ ꯆꯥꯕꯅ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯗꯤ ꯃꯇꯤꯟ ꯇꯥꯔꯦ꯫ ꯌꯣꯡ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯗꯤ ꯃꯄꯨꯛ ꯌꯥꯝꯅ ꯆꯥꯎꯕ, ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕ ꯖꯥꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯍꯨꯏꯅ ꯇꯥꯏꯕꯪ ꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯄꯥꯝꯕꯗꯒꯤ ꯃꯍꯥꯛ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ꯫ ꯐꯔꯦ ꯃꯔꯨꯞ, ꯑꯍꯥꯎꯕ ꯆꯥꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯍꯨꯏꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤ ꯇꯥꯕ ꯃꯐꯝ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯃꯤꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯧꯗꯨꯅ ꯆꯥꯒꯗꯒꯦ ꯈꯟꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯝꯗꯨꯅ ꯃꯤ ꯆꯥꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯣꯡ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯥꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯃꯗꯤ ꯉꯥꯅꯨ ꯌꯦꯟ ꯅꯠꯇꯅ ꯑꯇꯩ ꯑꯃ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯕ ꯐꯪꯗꯕꯅ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯗꯤ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯥꯕꯅ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ
ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯋꯥꯏ ꯍꯦꯛꯀꯦ ꯂꯥꯛꯄꯗ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯌꯥꯕ ꯃꯈꯩ ꯃꯀꯨ ꯈꯣꯛꯇꯨꯅ ꯆꯥꯊꯣꯛꯈꯤꯕ ꯑꯗꯨ ꯊꯦꯡꯅꯔꯕꯗ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯔꯤꯕ ꯑꯁꯤꯗꯤ ꯍꯋꯥꯏ ꯆꯥꯕ ꯁꯥ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯧꯔꯤꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨꯗꯤ ꯃꯗꯨ ꯈꯪꯗꯕꯅ ꯍꯥꯟꯅꯒꯨꯝ ꯃꯍꯥꯛ ꯍꯋꯥꯏ ꯍꯦꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯍꯥꯏꯒꯠꯂꯥꯡꯗ ꯊꯨꯔꯦ꯫ ꯌꯣꯡ ꯑꯗꯨ ꯂꯧꯊꯣꯛꯐꯝ ꯈꯪꯗꯗꯨꯅ ꯀꯟꯅ ꯆꯣꯡꯂꯦ꯫ ꯃꯗꯨꯗ ꯂꯥꯡꯒꯤ ꯂꯥꯡꯂꯩꯅ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯕꯗ ꯌꯣꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛ ꯂꯩꯔꯦ꯫ ꯌꯣꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛ ꯆꯦꯜꯍꯧꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯗꯨꯒꯤ ꯑꯋꯥꯕꯒ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯐꯖꯕ ꯑꯣꯏꯔꯝꯂꯕꯗꯤ ꯌꯣꯡꯗ ꯊꯨꯔꯤꯕ ꯂꯥꯡꯒꯤ ꯊꯧꯔꯤ ꯑꯗꯨ ꯃꯥꯒꯤ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯍꯥꯛꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯂꯝꯍꯨꯏꯗꯨ ꯌꯣꯡꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯣꯡ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯪꯈꯣꯜ ꯃꯄꯨ ꯂꯥꯛꯂꯦ꯫ ꯌꯣꯡ ꯑꯃ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯒ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯔꯥꯝꯗꯥꯁ, ꯅꯍꯥꯛ ꯑꯣꯏꯔꯦ ꯑꯩꯒꯤ ꯍꯋꯥꯏ ꯆꯥꯔꯤꯕꯁꯤ꯫ ꯑꯩꯗꯤ ꯈꯪꯗꯕꯅ ꯍꯋꯥꯏ ꯆꯥꯔꯤꯕ ꯁꯥ ꯑꯁꯤ ꯐꯥꯒꯦ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯔꯥꯝꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯖꯩ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯅ ꯊꯥꯖꯔꯤꯕ ꯄꯣꯠ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯆꯥꯕꯤꯔꯕꯅꯤꯅ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯕꯅꯤ꯫ ꯑꯩꯅ ꯕꯩꯁꯅꯣꯞ ꯅꯪꯅ ꯆꯥꯕꯅꯤ ꯈꯪꯗꯕꯗꯒꯤ ꯇꯧꯖꯔꯨꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯒꯅꯨ" ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ, "ꯏꯕꯦꯝꯃ, ꯅꯪꯅ ꯆꯐꯨꯗꯒꯤ ꯑꯁꯦꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯔꯨꯔꯒ ꯕꯩꯁꯅꯣꯞ ꯑꯁꯤꯗ ꯀꯠꯆꯧ" ꯍꯥꯏꯔꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯔꯨꯗꯨꯅ ꯂꯥꯇꯣꯟ ꯐꯖꯕ ꯑꯃꯗ ꯍꯥꯞꯂꯒ ꯌꯣꯡꯒꯤ ꯃꯅꯥꯛꯇ ꯊꯝꯖꯔꯦ꯫ ꯌꯣꯡ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, "ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯕꯨꯛ ꯐꯈ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯔꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯣꯡꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯄꯤꯔꯒ ꯃꯉꯣꯟꯗ ꯊꯨꯔꯤꯕ ꯂꯥꯡꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯌꯣꯡ ꯑꯗꯨꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤ꯫ ꯌꯣꯡ ꯍꯥꯏꯕꯁꯤꯗꯤ ꯃꯊꯤꯕꯣꯡ ꯌꯥꯝꯅ ꯌꯥꯎꯕꯅ ꯃꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯀꯨꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯃꯈꯣꯏꯅ ꯍꯋꯥꯏ ꯍꯦꯛꯄ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯆꯠꯂꯝꯗꯥꯏꯗ ꯅꯤꯄꯥ ꯑꯗꯨꯅ, "ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯃꯤꯟꯅꯗꯨꯅ ꯑꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ?" ꯍꯪꯂꯕꯗ ꯌꯣꯡꯅ ꯃꯃꯤꯠꯇ ꯃꯌꯦꯡꯉꯤ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯍꯥꯏꯗ꯭ꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ, "ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ, ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯕꯁꯨ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯒ ꯃꯈꯣꯏ ꯍꯦꯛꯂꯤꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯄ ꯍꯧꯔꯛꯂꯕꯗ ꯌꯣꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫